ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯛꯑꯒꯦ ꯁꯤꯒꯤ ꯑꯂꯨ ꯑꯉꯥꯡꯕꯁꯤꯁꯨ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯗꯒꯤ ꯅꯍꯥꯟ ꯇꯥꯜꯂꯛꯄꯅꯦ ꯔꯥꯖꯃꯥꯟꯁꯤꯁꯨ ꯍꯦꯛꯂꯛꯄꯅꯦ ꯑꯗꯣ ꯁꯤꯒ ꯎꯌꯦꯟꯁꯤ ꯈꯔ ꯑꯃ ꯊꯥꯛꯑꯅꯤ ꯑꯗꯨꯒ ꯕꯣꯔꯤꯁꯤꯒ ꯑꯃ ꯊꯣꯡꯉꯛꯑꯒꯦ ꯉꯥ ꯌꯥꯎꯗꯕꯤꯗ ꯑꯗꯩꯗ ꯌꯣꯡꯆꯥꯛꯁꯤ ꯈꯔ ꯊꯥꯛꯀꯅꯤ ꯌꯣꯡꯆꯥꯛꯁꯤ ꯈꯔ ꯊꯥꯛꯑꯒ ꯁꯤ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯅ ꯉꯧꯔꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯒꯅꯦ ꯑꯂꯨ ꯈꯔ ꯑꯃꯒ ꯅꯪ ꯂꯥꯎꯅ ꯑꯃ ꯏꯔꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯟꯁꯥꯡꯁꯦ ꯍꯣꯔꯦꯟ ꯏꯔꯣꯝꯕꯗꯨꯗꯁꯦ ꯀꯣꯠꯅꯅꯕ ꯑꯩꯅ ꯍꯋꯥꯏꯇꯣꯟꯁꯤꯁꯨ ꯏꯅꯥꯎꯄꯤ ꯍꯣꯏꯗꯩ ꯅꯍꯥꯟ ꯂꯧꯕꯨꯛꯇꯩ ꯍꯦꯛꯂꯛꯄꯅꯦ ꯌꯥꯝꯗꯤ ꯐꯖꯕ ꯑꯣꯏꯗꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ ꯑꯔꯩꯕꯕꯨ ꯌꯣꯡꯆꯥꯛꯁꯤꯁꯨ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏ ꯍꯤꯡꯒꯣꯜꯗꯩ ꯍꯦꯛꯂꯛꯄꯅꯦ ꯂꯣꯠꯊꯣꯛꯈ꯭ꯔꯕ ꯁꯪꯉꯤꯉꯩ ꯇꯧꯒꯦ ꯇꯧꯔꯒ ꯃꯣꯏꯒꯤ ꯐꯥꯔꯝꯗ ꯄꯥꯜꯂꯦꯅ ꯑꯗ ꯃꯔꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯗꯩ ꯂꯦꯟꯖꯕꯅꯦ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯃꯔꯣꯏꯁꯦ ꯑꯩꯒꯤ ꯅꯥꯀꯨꯞꯄꯤꯁꯦ ꯐꯠꯇꯦ ꯍꯧꯖꯤꯛ ꯐꯍꯜꯂꯛꯑꯒꯦ ꯃꯊꯪ ꯂꯦꯟꯕꯗꯗꯤ ꯐꯍꯜꯂꯛꯑꯒꯦ ꯂꯣꯏꯅ ꯀꯪꯁꯤꯟꯕ ꯋꯥꯅꯦꯃꯤ ꯑꯩꯅ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯕꯒ ꯍꯧꯔꯦ ꯁꯦꯝꯕ ꯅꯥꯄꯤ ꯐꯣꯏꯔꯦ ꯌꯥꯝ ꯊꯥꯗꯁꯨ ꯈꯖꯤꯛꯁꯤꯗ ꯐꯔꯗꯤ ꯆꯥꯕꯕꯨ ꯉꯝꯗꯦꯗ ꯊꯣꯡꯕꯐꯥꯎ ꯂꯦꯝꯃꯤ ꯃꯌꯥꯝ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯅꯕ ꯑꯩ ꯃꯩ ꯊꯥꯒꯠꯂꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒꯦ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯈꯤꯇꯪ ꯊꯥꯗꯔꯒꯦ ꯑꯗꯒꯤ ꯃꯤꯊꯤ ꯈꯤꯇꯪ ꯑꯃ ꯊꯥꯗꯒꯦ ꯖꯤꯔꯥ ꯃꯄꯨꯝ ꯈꯤꯇꯪ ꯑꯃ ꯊꯥꯗꯒꯦ ꯐꯗꯤꯒꯣꯝ ꯃꯄꯨꯝ ꯈꯤꯇꯪ ꯑꯃ ꯊꯥꯗꯒꯦ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤꯁꯤ ꯊꯥꯗꯔꯒꯦ ꯊꯥꯒꯦ ꯃꯣꯔꯣꯛ ꯈꯔ ꯊꯥꯒꯦ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯁꯨ ꯊꯥꯛꯆꯜꯂꯒꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯂꯣꯛꯄꯗꯒꯤ ꯇꯛꯄ ꯃꯆꯨꯅꯤ ꯌꯥꯔꯅꯤ ꯀꯩꯅꯣꯁꯦ ꯖꯔ ꯍꯦꯛꯇ ꯀꯥꯁꯟꯈꯤꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯎꯌꯦꯟꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯌꯣꯡꯆꯥꯛ ꯈꯤꯇꯪ ꯃꯥꯡ ꯊꯥꯛꯀꯦ ꯃꯊꯪ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯞꯆꯜꯂꯗꯝꯅꯤ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪꯁꯤꯁꯨ ꯑꯗꯨꯝ ꯊꯥꯛꯆꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯣꯠꯀꯦ ꯕꯣꯔꯤꯒꯤ ꯃꯍꯤ ꯍꯥꯞꯄ ꯊꯥꯛꯀꯦ ꯇꯧꯕ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯇꯧ ꯌꯣꯡꯆꯥꯛꯁꯤꯁꯨ ꯊꯥꯛꯆꯜꯂꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯣꯝꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯌꯣꯡꯆꯥꯛꯁꯤꯒ ꯑꯂꯨꯁꯤꯒ ꯑꯃꯨꯛꯇꯪ ꯀꯥꯝꯃꯒ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯌꯣꯡꯆꯥꯛꯁꯦ ꯂꯣꯔꯕꯅꯤꯅ ꯐ꯭ꯔꯦꯁ ꯈꯦꯠꯄ ꯑꯣꯏꯔꯗꯤ ꯀꯥꯝꯗ꯭ꯔꯁꯨ ꯌꯥꯒꯗꯕ ꯐꯨꯠꯂꯒ ꯑꯗꯩꯗ ꯌꯥꯔꯦ ꯑꯂꯨꯁꯦ ꯌꯥꯝ ꯂꯩꯁꯤꯟꯒꯦ ꯑꯣꯝꯃꯒ ꯊꯝꯕ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯁꯤ ꯑꯂꯨꯒꯁꯦ ꯁꯤꯃ ꯅꯥꯟꯊꯣꯛꯑꯦ ꯕꯣꯡ ꯀꯥꯏ ꯂꯩꯔꯝꯃꯤꯗꯣ ꯁꯤ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯉꯥꯏꯍꯥꯛ ꯂꯣꯝꯕꯗ ꯕꯔꯕꯔ ꯇꯠꯈ꯭ꯔꯅꯤ ꯑꯃꯅꯤ ꯅꯝꯈꯥꯏꯒꯦ ꯇꯧꯅꯤ ꯃꯀꯛ ꯌꯥꯎꯕꯗꯤ ꯁꯨꯃꯥꯏꯅ ꯃꯐꯣꯟ ꯇꯥꯕꯅ ꯍꯥꯎꯏꯗꯅ ꯌꯥꯔꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨ ꯕꯣꯔꯤꯁꯨ ꯊꯥꯛꯆꯜꯂꯅꯤ ꯕꯣꯔꯤꯁꯦ ꯀꯥꯏꯒꯟꯕ ꯑꯣꯏꯌꯦꯕ ꯈꯤꯇꯪ ꯑꯣꯠꯀꯦ ꯅꯞ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯤ ꯎꯌꯦꯟꯁꯦ खर याम फाते खर याम थाक चानिंगे आइदे मरी थोंग से गायबदन पाए बयाम बोरी थाक चलगे अदगी सी सगोल कान थागे दावा कोन बोरी खान खान थाक चंगरगे तम ओत के इंसान से सौरे सौरी ने दन तो नहीं
ย่างอยู่ขยาเนี่ยจะเป็นสมัยคุณจะทักกันดูสินะคะแกรวยเลยอีรวมว่าให้ลูกกันนะชาบูชาเรียนลงจากมารู้สึกกีฬาสนี่อีรวมรู้อยากปวดเตี้ยแบบคดไอ้เจี๊ยาวแต่เจี๊ยย่างจะลอยฉันละแกพอดีกรมถักฉันละแกอีรวมมาแกคิดตั้งงงคักแกพอดีกรมอย่าได้รวยเลยย่างรวยเลยจีมันทัดแล้วนี่ก็เรียนเสียกังเงินกันแต่ในเหตุการณ์อิงเงินกันแต่ในมาฮีจีแต่เอาดีว่ะอย่าไอ้ย่างจะหาตรงมาเรียงดีอ๋อเจ้าผู้ชิมาตั้งยี่ดุมพังเหมือนย่างให้แต่เนี่ยเย็นไงใช่กว่าดูอินทวงเองสิที่พังเดบะทวงเลยพังเดบะตังบะทวงเลยพังเหมือนหักตัวอินทวงเองอีรูมันหักเลยอีรูมันจะหมายถึงสิ่งที่จะโหลดอะไรอย่างจากรูหักแต่โหลดแบบนี้สิเดสิแต่เขาวางตัวกดแล้วซะด้วยเนี่ยนะเราดูตัวเขาส่งมาเนี่ยอินทันละปะเนี่ยเลยไม่ยามสักเลยจะได้มาเฮาคิดตั้งยิ่งจะอะไรเงี้ยถ้าพี่ยังงานเหมือนจะหาอะไรคิดตั้งจ้าอะไรเงี้ยชาเรียย่างเจ๊จะหมูไว้สักแค่ย่างเจ๊หมูเห่าไปยังไงเจ๊มากูจะกระลำจะก็ดีต้องใช้จันด้วยนี่กระลำมันก็ดีเราโทษแล้วกันไอ้เจ้าจักสิก็nó cân lẩu tha lẩu bao giờ nhẹ nhau ấy wow mà nha làm hảo á ido mà chạy na hoài tùng là cũng biết cái sẽ cuộn là cái già gì nè mình chỉ nếu mà tao sân ghéพอดีกมจะมาปานชาไปสินั่นมันนุ่มสีนี่นะกมเปรียกสิหันจาระโกดละแกไอ้น่ะค่อยได้ทะเลนี่ยังปีกว่าก็จังว่าได้สนเข้าใจอย่างนะโยมไม่กูอ่อนเนาะมันจะมาทำมันช่างแก่จังง่ายเลยจ้ะทำอันจนจ้ะเสียมากับกดแล้วแกจังมาลุ้นตั้งหาไปเฉยๆได้เลยว้าวเนี่ยรวมไปเนี่ยถุงมือจับจานเนี่ยมาเอาไหมไม่ยามอินจังจำเอาอินจังก็เอารวมไปจำเอาไม่เอาสิกินไอ้กี่วิดีโอจะมาตั้งชาได้เลยฉันเลยมาทั้งกี่วิดีโอเดามาเทแล้วมันมุกปูเดินลักเสียเลย